ꯑꯩꯈꯣꯏ ꯃꯐꯝ ꯑꯃꯗ ꯀꯣꯏꯒꯦꯅ ꯂꯥꯛꯄꯅꯦꯕ ꯑꯗꯣ ꯆꯥꯛ ꯑꯌꯨꯛ ꯉꯟꯇꯥ ꯆꯥꯈꯤꯕꯩ ꯂꯥꯝꯃꯦ ꯆꯥꯛ ꯍꯥꯟꯅ ꯆꯥꯕ ꯀꯩꯅꯣ ꯍꯥꯟꯅ ꯆꯥꯔꯒ ꯆꯠꯀꯦꯅ ꯁꯤꯗꯩꯗ ꯁꯤ ꯐꯤꯀꯥ ꯍꯥꯏꯁꯦ ꯁꯤꯗꯩꯗ ꯑꯣꯏꯅ ꯆꯥꯒꯦꯅ ꯂꯥꯛꯏꯅꯦ ꯑꯦꯌꯥꯔꯄꯣꯔꯠ ꯂꯝꯕꯤꯗ ꯌꯥꯏ ꯃꯣꯏ ꯆꯥꯐꯝꯁꯦ ꯁꯦꯀꯦꯟ ꯐ꯭ꯂꯣꯔꯗ ꯂꯩꯔꯤꯁꯦ ꯀꯥꯈꯠꯂꯛꯄꯗ ꯐꯖꯅ ꯂꯥꯝꯃꯅꯦꯕ ꯁꯤꯗ ꯃꯐꯝ ꯌꯥꯝ ꯐꯖꯗ꯭ꯔꯥ ꯑꯗꯨꯒ ꯑꯦꯌꯥꯔꯄꯣꯔꯠꯀꯤ ꯚ꯭ꯌꯨꯁꯨ ꯐꯖꯅ ꯂꯩ ꯍꯥꯏꯕ ꯚ꯭ꯌꯨ ꯌꯥꯝ ꯐꯖꯩ ꯍꯥꯏꯕ ꯉꯁꯥꯏ ꯑꯩꯅ ꯚ꯭ꯌꯨ ꯌꯥꯝ ꯐꯖꯩ ꯍꯥꯏꯕꯗꯣ ꯁꯤꯗꯒꯤ ꯑꯦꯔꯣꯄ꯭ꯂꯦꯟ ꯄꯥꯏꯈꯠꯄ ꯂꯦꯟꯗꯤꯡ ꯇꯧꯔꯛꯄ ꯂꯣꯏ ꯎꯔꯦꯕ ꯑꯥꯗ ꯇ꯭ꯔꯦꯟ ꯑꯃ ꯄꯥꯏꯗꯣꯔꯤꯗꯣ ꯎꯄꯥꯏ ꯂꯩꯇꯦ ꯁꯤꯗ ꯑꯣꯏꯅ ꯅꯤꯄꯟꯈ꯭ꯔꯦꯕ ꯄꯝꯃꯒ ꯃꯉꯛ ꯁꯨꯖꯜꯂ ꯂꯩꯔꯦ ꯆꯥ ꯂꯣꯏꯕ ꯇꯣꯝꯃꯦ ꯃꯔꯝ ꯌꯥꯝ ꯇꯥꯏꯃꯤꯡ ꯌꯥꯝ ꯈꯪꯉꯦ ꯑꯗꯣ ꯑꯩꯅ ꯈꯪꯗꯕ ꯑꯃ ꯁꯤꯁꯦ ꯀꯩꯗꯧꯅꯕꯅꯣꯗꯤ ꯈꯪꯗꯦ ꯑꯗꯣ ꯃꯣꯏꯒꯤ ꯁꯤꯗꯒꯤ ꯑꯆꯥꯄꯣꯠꯁꯤꯡꯁꯦ ꯑꯗꯣ ꯃꯤ ꯑꯅꯤꯒꯤꯗꯤ ꯄꯨꯛ ꯄꯤꯛ ꯊꯟꯅ ꯆꯥꯕ ꯌꯥꯏ ꯑꯩꯈꯣꯏꯅ ꯁꯤ ꯂꯧꯔꯤꯕ ꯑꯆꯥꯄꯣꯠꯁꯦ ꯃꯔꯝ ꯃꯣꯛꯄꯤ ꯁꯤꯗ ꯌꯦꯡꯉꯣ ꯃꯃꯥ ꯍꯣꯏꯅ ꯉꯁꯥꯏꯗꯩ ꯆꯥꯕꯗꯨ ꯅꯪꯅ ꯑꯗꯨꯝ ꯇꯨꯝ ꯂꯩꯕ ꯆꯠꯂꯁꯦ ꯍꯥꯏꯔꯀꯥꯟꯗ ꯍꯧꯒꯠꯂ ꯃꯤꯠ ꯄꯥꯡꯊꯣꯔꯛꯑꯦ ꯑꯩꯗꯤ ꯌꯦꯠꯇꯅꯕꯅꯤꯀꯣ ꯃꯔꯝ ꯃꯣꯛꯑꯦꯀꯣ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯆꯥꯕ ꯃꯐꯝꯗꯨꯅꯦ ꯁꯤ ꯂꯩꯔꯤꯁꯦ ꯃꯈꯥꯗ ꯃꯣꯏꯒꯤ ꯁꯨꯃꯥꯏꯅ ꯗꯨꯀꯥꯟ ꯀꯩꯀꯥ ꯂꯩꯀꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯉꯁꯤ ꯆꯥꯕꯗꯣ ꯐ꯭ꯔꯦꯁ ꯂꯦꯃꯟ ꯖꯨꯁ ꯑꯅꯤ ꯐ꯭ꯔꯥꯏ ꯔꯥꯏꯁ ꯑꯃ ꯑꯗꯩ ꯆꯤꯀꯟ ꯃꯟꯆꯨꯔꯤꯌꯟ ꯆꯤꯀꯟ ꯆꯤꯂꯤ ꯑꯃ ꯑꯗꯨꯒ ꯆꯤꯀꯟ ꯔꯣꯜ ꯑꯃꯒ ꯆꯤꯀꯟꯒꯤ ꯑꯥꯏꯇꯦꯝ ꯉꯥꯛꯇꯅꯦꯕ ꯑꯗꯣ ꯑꯗꯨꯝ ꯑꯩꯈꯣꯏ ꯃꯤ ꯑꯍꯨꯝꯐꯧ ꯆꯥ ꯌꯥꯅꯤ ꯐꯖꯅ ꯊꯟꯅ ꯑꯗꯣ ꯉꯁꯤꯁꯦ ꯑꯩ ꯂꯥꯝꯃꯟꯕꯩꯀꯣ ꯑꯩꯈꯣꯏ ꯑꯅꯤꯅ ꯑꯗꯨꯝ ꯆꯥꯊꯣꯛꯈ꯭ꯔꯦ ꯍꯧꯖꯤꯛꯀꯤ ꯃꯌꯥꯝꯗꯣ ꯑꯗꯨꯒ ꯄ꯭ꯔꯥꯏꯁꯁꯨ ꯑꯗꯨꯝ ꯔꯤꯖꯅꯦꯕꯜ ꯑꯣꯏ ꯑꯗꯨꯒ ꯃꯍꯥꯎꯗꯤ ꯑꯗꯨꯝ ꯑꯦꯚꯔꯦꯖꯅꯦ ꯑꯩꯒꯤ ꯋꯥꯈꯜꯗ ꯑꯩꯈꯣꯏꯅ ꯆꯥꯔꯤꯕ ꯑꯥꯏꯇꯦꯝꯁꯤꯡꯗꯨꯗꯤ ꯑꯗꯨꯝ ꯑꯦꯚꯔꯦꯖ ꯑꯣꯏ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯌꯥꯝ ꯍꯥꯎꯋꯦꯒ ꯍꯥꯏꯕꯗꯣ ꯑꯗꯨꯃꯛꯇꯤ ꯅꯠꯇꯦ ꯑꯩꯈꯣꯏ ꯆꯥꯕ ꯌꯥꯏ ꯚꯦꯔꯤ ꯒꯨꯗ ꯕꯤꯁꯅꯨꯄꯨꯔ ꯍꯣꯁꯄꯤꯇꯥꯜ ꯂꯩꯕꯗꯨꯒꯤ ꯍꯦꯛ ꯅꯥꯀꯟꯒꯤ ꯂꯝꯕꯤꯗꯨꯅꯦꯕ ꯑꯩ ꯊꯧꯔꯛꯏꯁꯦ ꯑꯩꯁꯦ ꯈꯣꯡꯂꯣꯝꯒꯤ ꯕ꯭ꯔꯤꯖ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯗ ꯆꯠꯂꯨꯒꯦ ꯇꯧꯕꯅꯦꯕ ꯂꯝꯕꯤꯁꯦ ꯆꯨꯝꯃꯤꯔ ꯂꯥꯜꯂꯤꯔ ꯈꯪꯗꯦ ꯑꯍꯥꯟꯕꯅꯦ ꯑꯩꯅ ꯁꯤ ꯂꯝꯕꯤꯁꯤꯗ ꯉꯁꯤ ꯂꯥꯛꯏꯁꯦ ꯑꯃꯨꯛꯐꯥꯎ ꯆꯠꯇ꯭ꯔꯤ ꯁꯤ ꯂꯝꯕꯤꯁꯦ ꯌꯦꯡꯃꯤꯟꯅꯔꯤꯁꯤ ꯃꯌꯥꯝ ꯁꯅꯥꯔꯩ ꯐꯖꯅ ꯍꯧꯔꯦ ꯁ꯭ꯋꯥꯏꯗ ꯑꯗꯣ ꯊꯣꯡ ꯐꯖꯕ ꯑꯃꯁꯨ ꯂꯩꯍꯧꯔꯦ ꯑꯗꯣ ꯑꯩ ꯍꯜꯂꯛꯄꯗ ꯂꯧꯔꯒꯦ ꯃꯥꯅꯦ ꯍꯧꯖꯤꯛ ꯊꯣꯡꯗꯨꯅꯤ ꯑꯩꯅ ꯁꯤ ꯂꯝꯕꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯕꯅꯦꯕ ꯑꯗꯨ ꯃꯇꯦꯛ ꯑꯃ ꯊꯧꯕ ꯌꯥꯏꯗꯅ ꯂꯝꯕꯤ ꯌꯥꯝ ꯄꯣꯁ ꯇꯥ ꯂꯩꯔꯝꯕꯅꯤ ꯑꯣ ꯁꯤꯁꯦ ꯊꯥꯏꯅ ꯃꯤ ꯑꯃꯅ ꯚꯤꯗꯤꯑꯣ ꯅꯝꯃꯛꯈ꯭ꯔꯦ ꯁꯤꯁꯦ ꯂꯝꯕꯤ ꯅꯥꯀꯟꯗ ꯂꯩ ꯃꯌꯥꯝ ꯊꯥꯕꯒꯤ ꯁꯅꯥꯔꯩ ꯃꯌꯥꯝ ꯊꯥꯕꯒꯤ ꯇꯧꯕꯗꯣ ꯁꯤꯁꯦ ꯑꯣꯏꯗꯣꯏꯅꯤ ꯑꯗꯣ ꯅꯥꯛ ꯌꯦꯠꯇ ꯁꯅꯥꯔꯩ ꯉꯥꯛꯇꯅꯦꯕ ꯅꯠꯇ꯭ꯔꯥ ꯌꯥꯝ ꯏꯪꯅ ꯆꯤꯛꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯃꯐꯝ ꯃꯥꯜꯂꯦꯕ ꯁꯤ ꯃꯃꯥꯏ ꯀꯛꯂꯛꯑꯦ ꯂꯝꯕꯤꯁꯦ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯔꯁꯨꯀꯣ ꯌꯥꯝ ꯁꯥꯡꯉꯦꯕ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯥꯅ ꯉꯁꯥꯏꯒꯤ ꯃꯣꯏꯒꯤ ꯈꯧꯄꯨꯝꯒꯤ ꯋꯥꯇꯔꯐꯣꯜ ꯌꯧꯕ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯆꯠꯇꯣꯏꯔꯝꯒꯅꯦꯕ ꯑꯗꯣ ꯉꯁꯤꯗꯤ ꯂꯥꯛꯏꯁꯦ ꯊꯦꯡꯕꯅꯤꯅ ꯑꯩꯈꯣꯏ ꯆꯠꯂꯔꯣꯏ ꯍꯧꯖꯤꯛ ꯁꯤꯗꯒꯤ ꯍꯜꯂꯅꯤ ꯑꯩꯈꯣꯏꯅ ꯂꯥꯛꯑꯝꯃꯤ ꯆꯧꯄꯤ ꯚꯤꯂꯦꯖ ꯁꯤꯗ ꯂꯩꯍꯧꯔꯦ ꯍꯧꯖꯤꯛ ꯍꯜꯂꯦ ꯑꯩꯈꯣꯏ ꯑꯗꯣ ꯉꯁꯥꯏꯒꯤ ꯊꯣꯡꯗꯣ ꯑꯗꯨ ꯂꯥꯛꯀꯦ ꯊꯣꯡꯗꯨꯐꯥꯎꯇꯪ ꯂꯥꯛꯀꯦ ꯇꯧꯅꯦꯕ ꯑꯗꯣ ꯊꯣꯡꯗꯨꯗꯤ ꯈꯪꯕ꯭ꯔꯥ ꯂꯝꯕꯤꯁꯦ ꯍꯦꯛ ꯍꯥꯏꯖꯤꯟꯕꯒ ꯊꯣꯡꯗꯣ ꯑꯗꯨꯝ ꯑꯣꯏ ꯂꯩꯔꯝꯃꯦꯕ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯗ꯭ꯔꯥꯏꯚ ꯃꯇꯦꯛ ꯑꯃ ꯆꯠꯂꯨꯔꯦ ꯐꯣꯇꯣ ꯀꯥꯞꯄꯁꯤ ꯂꯥꯛꯑꯣ ꯀꯩꯅꯣ ꯀꯣꯏꯕ ꯂꯥꯛ ꯑꯗꯨꯝ ꯇꯨꯝꯃ ꯂꯩꯗꯣ ꯅꯪ ꯉꯁꯤ ꯆꯠꯁꯤꯅꯦ ꯐꯖꯩ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯃꯁꯨ ꯄꯥꯏꯈ꯭ꯔꯦ ꯑꯩꯅ ꯈꯪꯉꯤꯗꯨꯅꯦ
ꯃꯐꯝꯁꯤꯗꯤ ꯂꯝꯕꯤ ꯈꯨꯅꯨꯡꯉꯥꯏ ꯑꯃꯅꯦꯕ ꯂꯝꯕꯤꯗꯤ ꯑꯗꯨꯒ ꯌꯥꯝꯅ ꯆꯤꯛꯅ ꯌꯥꯝꯅ ꯐꯖꯕ ꯃꯐꯝꯅꯦ ꯑꯩ ꯋꯥꯈꯜꯗ ꯃꯅꯤꯄꯨꯔꯁꯦ ꯍꯧꯖꯤꯛꯀꯥꯟ ꯂꯝꯕꯤ ꯊꯣꯡ ꯁꯦꯝꯖꯤꯟꯕꯗꯒꯤ ꯌꯥꯝ ꯄꯣꯁ ꯇꯥꯕ ꯃꯐꯝ ꯌꯥꯝ ꯂꯩꯔꯦꯕ ꯍꯜꯂꯅꯤ ꯍꯧꯖꯤꯛ ꯊꯣꯡꯗꯨꯒ ꯌꯦꯡꯃꯤꯟꯅꯔꯁꯦ ꯃꯌꯥꯝ ꯅꯨꯡꯁꯥ ꯌꯥꯝ ꯁꯥꯏꯀꯣ ꯕꯦꯝꯃ ꯃꯤꯠꯀ ꯂꯣꯏ ꯊꯛꯀꯠꯂꯦꯀꯣ ꯈꯔ ꯑꯌꯨꯛ ꯉꯟꯇꯥ ꯂꯥꯛꯑꯒꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯐꯖꯗꯧ ꯃꯥꯜꯂꯦ ꯂꯩꯆꯤꯟꯒ ꯈꯔ ꯊꯥꯔꯒꯀꯣ ꯂꯝꯕꯤꯁꯦ ꯑꯩꯅ ꯊꯣꯡ ꯍꯥꯏꯕꯗꯨ ꯁꯤ ꯂꯩꯔꯦ ꯁꯤ ꯊꯣꯡꯁꯤꯅ ꯀꯂꯔ ꯃꯆꯨꯒ ꯐꯖꯕ ꯁꯪꯉꯗꯤ ꯄꯣꯠ ꯌꯥꯝ ꯇꯥꯗꯅ ꯁꯤꯗꯩꯗ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯂꯐꯣꯏꯗꯩ ꯀꯩꯗꯩ ꯃꯌꯥꯝꯁꯨ ꯌꯣꯜꯂꯦ ꯁꯤꯗ ꯐꯣꯇꯣ ꯁꯨꯠ ꯈꯔ ꯇꯧꯁꯤ ꯐꯖꯗꯧ ꯃꯥꯜꯂꯦꯕ ꯁꯟꯖꯦꯟ ꯊꯣꯡꯒ ꯍꯥꯏꯐꯦꯠ ꯃꯥꯟꯅꯒꯦ ꯇꯧꯔꯦ ꯍꯨꯃꯥꯡ ꯈꯨꯁꯧ ꯑꯃꯅꯦꯕ ꯑꯕꯦ ꯍꯨꯃꯥꯡ ꯁꯧꯏꯀꯣ ꯅꯨꯡꯉꯥꯏꯕ꯭ꯔꯥꯗꯣ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝ ꯃꯇꯥꯡꯁꯤꯗ ꯚꯤꯗꯤꯑꯣ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯕꯦꯝꯃꯒꯤ ꯆꯥꯛꯀꯧꯕꯒꯤ ꯗ꯭ꯔꯦꯁ ꯂꯩꯕꯒꯤ ꯕ꯭ꯂꯣꯛ ꯑꯃꯁꯨ ꯇꯧꯒꯦ ꯇꯧꯅꯦ ꯑꯗꯣ ꯀꯣꯟꯅ ꯌꯦꯡꯉꯁꯦ ꯑꯩꯒꯤꯗꯤ ꯑꯗꯨꯗꯤ ꯅꯪ ꯌꯥꯎꯗꯦ ꯑꯩꯁꯨꯅꯦ ꯑꯩꯁꯨ ꯑꯗꯣ ꯃꯌꯥꯝ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯃꯌꯥꯝ ꯕꯥꯏ 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 ꯃꯆꯥ ꯕꯥꯏ ꯕꯥꯏ ꯇꯧ ꯕꯥꯏ ꯕꯥꯏ ꯇꯧꯔꯣ ꯕꯥꯏ 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 ꯇꯧꯔꯣ ꯅꯪ ꯕꯥꯏ ꯕꯥꯏ ꯇꯧꯕ ꯍꯩꯗꯨꯗꯤ ꯕꯥꯏ